ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯣꯏꯔꯩ ꯈꯨꯃꯟ ꯂꯩꯄꯥꯛꯇꯅꯤ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯌꯣꯠ ꯍꯤꯡꯕꯅ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯂꯤ ꯅꯤꯡꯊꯧꯌꯣꯠ ꯍꯤꯡꯕ ꯁꯥꯗ ꯂꯥꯟꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯏ, ꯄꯤꯕꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯏ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯥꯅꯧꯍꯜ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤꯅ ꯁꯥꯅꯧꯇꯣꯟ ꯀꯧꯏ꯫ ꯁꯥꯅꯧꯇꯣꯟ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤ ꯂꯤꯆꯠ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯆꯍꯤꯆꯥ ꯀꯌꯥ ꯑꯃ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤ ꯄꯨꯀꯩ ꯂꯟꯒꯩꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯎ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯃꯟ ꯂꯩꯄꯥꯛꯇ ꯅꯣꯡ ꯑꯃꯠꯇ ꯆꯨꯔꯝꯗꯦ꯫ ꯅꯣꯡ ꯆꯨꯔꯛꯇꯕ ꯆꯍꯤ ꯀꯨꯝꯖꯥ ꯑꯅꯤ ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯈꯨꯃꯟ ꯂꯩꯄꯥꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯝꯕ ꯇꯨꯔꯦꯜꯁꯤꯡꯁꯨ ꯇꯨꯔꯦꯜ ꯏꯆꯦꯜ ꯂꯣꯏꯅ ꯇꯠꯈ꯭ꯔꯦ꯫ ꯂꯣꯏꯕꯤꯁꯤꯡꯗ ꯂꯩꯕ ꯆꯤꯡꯃꯤꯁꯤꯡꯗꯤ ꯃꯇꯝ ꯈꯔꯗꯤ ꯂꯣꯛ ꯏꯐꯨꯠꯇꯒꯤ ꯏꯁꯤꯡ ꯊꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯅ ꯁꯨꯡꯆꯨ ꯆꯨꯗꯕꯅ ꯏꯐꯨꯠ ꯑꯗꯨ ꯐꯥꯎꯕ ꯏꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯏꯁꯤꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯕꯅ ꯐꯦ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯃꯟ ꯀꯪꯂꯥꯗ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯈꯔꯗꯅꯤ ꯅꯨꯄꯥ ꯄꯥꯈꯪ ꯈꯔ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯩ, ꯑꯋꯥꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯁꯨ ꯏꯁꯤꯡ ꯄꯨꯀꯪ ꯀꯪꯈ꯭ꯔꯦ, ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯀꯝꯗꯧꯅ ꯁꯤꯗꯤ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯥꯏꯕꯪ ꯄꯨꯟꯁꯤꯁꯦ ꯈꯔ ꯂꯣꯝꯃꯨ ꯍꯥꯏꯅ ꯆꯤꯡꯎ ꯈꯣꯏꯌꯣꯝꯃꯥꯅ ꯇꯝꯈ꯭ꯔꯕ꯭ꯔꯥ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅꯈꯛ ꯃꯃꯥꯡꯊꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤ, ꯀꯨꯝꯁꯤꯒꯤ ꯀꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡ ꯑꯁꯤꯗ ꯆꯨꯔꯛꯇ꯭ꯔꯤꯕꯁꯦ ꯆꯍꯤ ꯀꯨꯝꯖꯥ ꯑꯅꯤꯗꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯋꯥꯕꯅ ꯃꯤꯌꯥꯝꯁꯤ ꯂꯣꯏꯅꯔꯦ꯫ ꯅꯠꯇꯦ ꯏꯇꯥꯎꯈꯣꯏ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯩ ꯀꯣꯛ ꯉꯥꯎꯏꯗ꯫ ꯉꯔꯥꯡꯁꯨ ꯏꯁꯤꯡ ꯊꯤꯕ ꯆꯠꯂꯤ, ꯏꯁꯤꯡ ꯊꯣꯛꯄ ꯃꯐꯝ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯆꯤꯡꯅꯨꯡꯒꯨꯝꯕꯗꯗꯤ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯨꯛꯂꯕ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯆꯪꯂꯒꯗꯤ ꯊꯤꯔꯨꯅꯤ? ꯃꯈꯣꯏꯗꯨ ꯏꯁꯤꯡ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ, ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯃꯔꯤꯜꯁꯨ ꯂꯣꯏ ꯇꯠꯈ꯭ꯔꯦ, ꯄꯨꯈ꯭ꯔꯤ ꯄꯨꯝꯕꯁꯨ ꯂꯣꯏ ꯀꯪꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯅꯨꯄꯥ ꯑꯃꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯋꯥꯗꯤ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯇꯥꯟꯅ ꯆꯠꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯁꯣꯛꯂꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏꯅꯦ, ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯁꯣꯛꯑꯁꯤ, ꯃꯁꯤꯅ ꯐꯅꯤ꯫ ꯋꯥꯕꯅ ꯂꯣꯏꯔꯕ ꯃꯈꯣꯏꯅ ꯏꯁꯤꯡ ꯐꯪꯃꯟꯗ꯭ꯔꯗꯨꯅ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯇꯝꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯊꯕꯛ ꯁꯨꯔꯨꯕ ꯂꯩꯃꯍꯜ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯖꯩ, ꯁꯥꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯕꯁꯤꯕꯨ ꯀꯔꯤꯅꯣ, ꯈꯨꯠꯁꯥ ꯑꯃ ꯆꯥꯗ꯭ꯔꯤ꯫ ꯅꯣꯡꯗꯣꯜ ꯊꯛ ꯑꯁꯦ ꯏꯉꯥꯟ ꯏꯉꯥꯟ ꯉꯥꯟꯅ ꯂꯩꯔꯤ, ꯅꯣꯡ ꯃꯆꯦꯠ ꯑꯝꯇ ꯎꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯔꯦꯗ ꯍꯦ ꯅꯣꯡꯗꯝꯕ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯆꯥꯡꯌꯦꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯕꯥꯛ प्रजा ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯅꯔꯦꯅꯦ꯫ ꯍꯣ ꯀꯨꯝꯒꯤ ꯅꯣꯡ, ꯅꯪꯁꯨ ꯀꯣꯛ ꯆꯨꯊꯔꯛꯂꯨꯒꯕ, ꯑꯩꯈꯣꯏ ꯄꯨꯝꯕ ꯀꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯌꯨꯝꯗꯨꯗ ꯂꯩꯕꯅꯤ꯫ ꯂꯩꯃꯍꯜ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯔꯦꯝꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥ, ꯅꯨꯡꯁా ꯁꯥꯕꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯏꯪꯈꯣꯜ ꯁꯨꯔꯤꯕꯅꯣ? ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯊꯥꯖꯤꯟꯕꯅꯤꯗ, ꯍꯣꯔꯦꯟ ꯊꯥꯔꯕꯁꯨ ꯌꯥꯕꯗꯨꯕꯨ, ꯅꯁꯥꯗꯣ ꯋꯥꯅꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦ꯫ ꯏꯃꯥ, ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ? ꯏꯃꯨꯡꯗ ꯂꯩꯕ ꯄꯨꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯑꯃꯗꯤ ꯂꯩꯔꯤ, ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯁꯨ ꯌꯥꯝꯅ ꯋꯥꯖꯩ꯫ ꯁꯨꯝꯗꯧꯔꯣ ꯏꯕꯦꯝꯃ, ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ, ꯃꯁꯤꯗ ꯑꯋꯥꯡ ꯄꯥꯡꯅ ꯆꯣꯝꯗ꯭ꯔꯤꯡ ꯍꯥꯏꯒꯠꯂꯨ, ꯈꯔ ꯀꯨꯠꯄ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯖꯦꯡꯗꯣ ꯈꯔ ꯇꯧꯈꯥꯏꯔꯣ, ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯟ ꯃꯆꯥ ꯑꯃꯅ ꯀꯟꯗꯨꯅ ꯍꯦꯛ ꯁꯣꯛꯂꯨꯔꯣ꯫ ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯍꯧꯖꯤꯛꯃꯨꯛ ꯆꯠꯇꯨꯅ ꯁꯣꯛꯆꯧꯔꯒꯦ꯫ ꯅꯪꯅ ꯆꯠꯄꯗ ꯊꯥꯡꯗꯨ ꯄꯨꯈꯣꯀꯣ, ꯃꯗꯨꯅ ꯇꯧꯈꯥꯏꯌꯣ꯫ ꯍꯣꯏ ꯃꯥ꯫ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯤꯜꯗ ꯈꯔ ꯀꯨꯠꯄ ꯑꯃ ꯂꯩ꯫ ꯅꯨꯡꯖꯦꯡ ꯈꯔ ꯇꯧꯈꯥꯏꯔꯒ ꯏꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯣꯂꯨꯞ ꯃꯈꯣꯏ ꯈꯔꯗꯅ ꯏꯁꯤꯡ ꯁꯣꯛꯏ꯫
ꯑꯇꯣꯞꯄ ꯃꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯁꯣꯛꯍꯜꯂꯝꯗꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯒ ꯄꯨꯟ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯂꯤ꯫ ꯈꯔ ꯍꯥꯏꯒꯠꯄꯒ ꯈꯔ ꯀꯨꯠꯄ ꯃꯐꯝꯗꯨ ꯂꯩꯔꯝꯂꯦ꯫ ꯏꯃꯥꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ꯫ ꯁꯤꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯁꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯔꯦꯜ ꯃꯈꯥꯗ ꯀꯨꯝꯊꯩ꯫ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯅꯨꯡꯖꯦꯡ ꯇꯧꯈꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯈꯤꯕꯒꯤ ꯃꯐꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯀꯣꯝꯗꯨꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯇꯧꯁꯤꯒꯦ ꯌꯦꯡꯉꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯨꯡꯖꯦꯡ ꯑꯗꯨ ꯈꯔ ꯂꯨꯅ ꯊꯥꯡꯉꯗꯨꯅ ꯇꯧꯈꯥꯏ꯫ ꯈꯔ ꯇꯧꯈꯥꯏꯈꯤꯕꯗꯒꯤꯗꯤ ꯏꯁꯤꯡ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯋꯥꯅ ꯏꯁꯤꯡꯁꯦ ꯐꯪꯂꯕ, ꯑꯁꯨꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯀꯣ꯫ ꯑꯁꯤꯅ ꯀꯌꯥꯗ ꯋꯥꯔꯕꯅꯣ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯨꯟ ꯑꯁꯤꯃ ꯊꯟꯅꯕ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯒꯦ꯫ ꯃꯍꯥꯛ ꯃꯊꯟ ꯅꯠꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ꯫ ꯀꯣꯝꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯅ ꯀꯟꯗꯨꯅ ꯄꯨꯟ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯥꯏꯕꯤ ꯌꯥꯝꯅ ꯐꯤꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯁꯅꯔꯦꯝꯕꯤꯅ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯎꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯅ ꯍꯥꯏ, "ꯍꯦ ꯁꯅꯔꯦꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯈꯪꯂꯧ ꯂꯧꯔꯛꯄꯁꯤꯗ ꯁꯅꯔꯦꯝꯕꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯂꯤ꯫ ꯆꯥꯏꯕꯤꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯇꯧꯔꯤꯕꯁꯦ? ꯏꯁ, ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯏꯁꯤꯡꯒ ꯁꯣꯛꯂꯝꯂꯤꯕ? ꯌꯥꯝꯅ ꯍꯩꯔꯦꯅꯦ꯫ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯁꯤꯡ ꯁꯣꯛꯑꯣ ꯍꯥꯏꯕꯒꯦ?" ꯁꯅꯔꯦꯝꯕꯤꯅ ꯇꯞꯅ, "ꯏꯗꯣꯝꯆꯥ, ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯁꯤꯗ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ." "ꯍꯩ, ꯇꯨꯔꯦꯜ ꯃꯄꯥꯁꯤ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯛꯀꯗꯕ ꯏꯁꯤꯡꯁꯦ ꯅꯪꯅ ꯁꯣꯛꯇꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ꯫ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯒꯅꯦ ꯏꯁꯤꯡꯗꯣ ꯊꯤꯔꯨꯔꯣ꯫ ꯃꯐꯝꯁꯤꯗꯒꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ." ꯏꯁꯤꯡ ꯐꯪꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯠꯇꯕ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯅ ꯐꯥꯎꯔꯛꯂꯤ꯫ ꯏꯁꯤꯡ ꯈꯖꯤꯛ ꯐꯪꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯀꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯈꯠꯅꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏ, "ꯏꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯨꯔꯦꯜ ꯑꯁꯦ ꯃꯤꯌꯥꯝꯒꯤꯅꯤ꯫ ꯑꯩꯅ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗ ꯏꯗꯣꯝꯆꯥꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯑꯦ, ꯑꯩꯒꯤ ꯋꯥ ꯃꯊꯛꯇ ꯈꯨꯝꯕ ꯁꯥꯏꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯁꯣꯛꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯁꯣꯛꯑꯁꯨ ꯇꯨꯔꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅꯤ꯫ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯗꯣꯝꯆꯥꯒꯤ ꯋꯥꯍꯩꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕ? ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯉꯝꯖꯈꯤꯔꯣꯏ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯒꯅꯨ꯫ ꯃꯐꯝꯁꯤꯗꯒꯤꯅꯦ ꯌꯥꯝꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯪ꯫ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ꯫ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯛꯀꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯏꯕ?" ꯁꯅꯔꯦꯝꯕꯤ ꯃꯥꯁꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗꯨ ꯁꯣꯛꯇꯗꯤ ꯁꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯏ꯫ ꯃꯥꯒꯤ ꯃꯇꯧꯗ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯥꯎꯒꯠꯂꯕꯤ ꯆꯥꯏꯕꯤꯅ, "ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯃꯛꯇꯗ ꯑꯗꯨꯃꯛ ꯏꯁꯤꯡ ꯁꯣꯛꯂꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯠ ꯄꯥꯛꯊꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯄꯨꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯥꯄꯨ ꯀꯟꯅ ꯂꯪꯊꯩ꯫ ꯄꯨꯟꯗꯨ ꯃꯁꯦꯠ ꯇꯥꯅ ꯀꯥꯏꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯥꯒꯤ ꯄꯨꯟꯕ ꯑꯗꯨꯝꯅ ꯊꯨꯒꯥꯏꯈꯤꯕꯗꯨꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, "ꯏꯗꯣꯝꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯤꯔꯤꯕ? ꯋꯥꯁꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯊꯨꯒꯥꯏ ꯇꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯁꯨ ꯅꯪꯅ ꯎꯁꯤꯠꯇꯕ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯨꯒꯥꯏꯔꯦꯗꯅ ꯁꯣꯛꯀꯗꯨꯅ ꯏꯁꯤꯡꯗꯣ ꯁꯣꯛꯑꯣ." "ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ? ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯒꯦꯔꯥ ꯆꯥꯎꯏ ꯍꯥꯏꯒꯦꯔꯥ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯁꯅꯔꯦꯝꯕꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯋꯥꯔꯧꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯏꯕꯤꯅ ꯍꯥꯏꯖꯍꯧꯏ, "ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯗꯨꯅꯤ, ꯏꯁꯤꯡ ꯌꯥꯝꯅ ꯁꯣꯛꯅꯤꯡꯈꯣꯗꯅ꯫ ꯏꯁꯤꯡꯅ ꯑꯁꯨꯛ ꯐꯪꯗꯕꯒꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯄꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ? ꯁꯣꯛꯍꯜꯂꯣꯏ ꯑꯃꯇ." ꯑꯁꯨꯝꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯁꯨ ꯐꯠꯇꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯇꯝꯅꯍꯜꯂꯤ꯫ ꯃꯌꯨꯝꯗꯅꯤ ꯂꯩꯃꯍꯜ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯥꯏ? ꯀꯗꯥꯏ ꯏꯁꯤꯡ ꯄꯨꯟꯗꯤ? ꯀꯗꯥꯏꯗ ꯊꯝꯂꯝꯂꯕꯒꯦ ꯅꯪꯕꯨ?" ꯁꯅꯔꯦꯝꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯗꯨꯅ, "ꯁꯅꯔꯦꯝꯕꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ?" ꯁꯅꯔꯦꯝꯕꯤꯅ ꯀꯞꯂꯤ,
Ima, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ. ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯕ ꯃꯄꯣꯛ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? Ima, ꯅꯆꯥꯒꯤ ꯏꯁꯤꯡꯄꯨꯟꯗꯣ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ. ꯍꯥ, ꯀꯅꯥꯅ? ꯏꯆꯥꯒꯤ ꯏꯁꯤꯡꯄꯨꯟꯕꯨ ꯀꯅꯥꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕ? ꯏꯗꯣꯝꯆꯥ ꯆꯥꯏꯕꯤꯅ. ꯃꯥꯅꯗꯤ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯏꯁꯤꯡꯄꯨꯟꯕꯨ ꯊꯨꯒꯥꯏꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯃꯄꯥꯗ ꯏꯁꯤꯡ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯁꯤꯡꯄꯨꯟꯗꯨ ꯊꯨꯒꯥꯏꯈ꯭ꯔꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯩꯃꯍꯜ ꯃꯁꯥꯗꯨ ꯁꯥꯎꯕꯅ ꯂꯣꯏ. ꯀꯌꯥꯗ ꯃꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯉꯨꯅꯦ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯈꯪꯂꯦꯀꯣ. ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ. ꯏꯃꯥꯒꯤ ꯁꯅꯔꯦꯝꯕꯤ ꯁꯦ ꯈꯟꯖꯤꯜꯂꯨꯔꯒꯅꯨ. ꯂꯥꯏ ꯂꯩ. ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗꯅꯦ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯔꯒ ꯃꯈꯣꯏ ꯈꯛꯇ ꯍꯤꯡꯍꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯏꯃꯥ, ꯏꯁꯤꯡꯅ ꯏꯁꯤꯡꯒꯤ ꯊꯣꯛꯄ ꯑꯃꯅꯦ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ. ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯖꯧꯔꯨꯁꯅꯨ. ꯁꯅꯔꯦꯝꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯩꯃꯍꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯏꯗꯅ ꯈꯨꯠꯂꯪ ꯂꯃꯟ ꯂꯩ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯨꯟꯖꯥ ꯄꯥꯈꯪ ꯈꯔ ꯍꯧꯅꯗꯨꯅ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯊꯣꯛꯅꯔꯛꯏ. ꯄꯤꯕꯥ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎꯈꯣꯏ ꯂꯥꯎꯍꯩ ꯆꯠꯂꯁꯤ. ꯈꯔ ꯉꯟꯅ ꯆꯠꯁꯤ. ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ. ꯄꯥꯈꯪꯁꯤꯡꯗꯨ ꯃꯀꯣꯛꯇ ꯁꯝ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯜꯂꯤ. ꯁꯝꯗꯨꯒꯤ ꯃꯅꯨꯡꯗ ꯎꯇꯣꯡ ꯉꯥꯛꯇ ꯌꯥꯎꯏ. ꯎꯇꯣꯡꯁꯤꯗ ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕꯅꯤ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯂꯝꯕꯤꯗ ꯆꯠꯂꯤ. ꯑꯃꯅ ꯍꯥꯏ, ꯏꯇꯥꯎ, ꯃꯣꯏꯔꯥꯡ ꯅꯤꯉꯣꯜꯁꯤꯡꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯌꯦ. ꯉꯁꯤ ꯃꯣꯏꯔꯥꯡ ꯆꯠꯂꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯥ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯅꯨꯄꯤꯅꯣ? ꯑꯃꯔꯣꯝꯗ ꯏꯇꯥꯎ, ꯃꯈꯣꯏ ꯃꯣꯏꯔꯥꯡ ꯃꯆꯥꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯀꯩꯁꯨ ꯃꯥꯌꯣꯛꯅꯔꯝꯂꯔꯣꯏꯀꯣ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯔꯝꯂꯣꯏ. ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄꯥꯠꯇꯩ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯌꯥꯔꯝꯒꯅꯤ. ꯃꯣꯏꯔꯥꯡ ꯃꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯄꯅ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯣꯛꯇꯥꯛ ꯄꯥꯠꯅ ꯃꯤꯠꯃꯥꯡꯗ ꯏꯔꯪ ꯂꯪꯅ ꯏꯁꯤꯡ ꯏꯃꯥꯏꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤ. ꯄꯤꯕꯥ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ. ꯑꯦ ꯂꯣꯛꯇꯥꯛ ꯂꯩꯔꯦꯝꯕꯤ, ꯅꯪꯒꯤ ꯃꯁꯛꯁꯦ ꯏꯪꯅ ꯂꯦꯝꯅ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ. ꯅꯪꯒꯤ ꯅꯇꯝꯄꯥꯛꯇ ꯆꯦꯅ ꯆꯣꯡꯅ ꯁꯥꯟꯅꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ. ꯅꯨꯄꯥ ꯑꯃꯅ ꯁꯩꯊꯥꯗꯨꯅꯒ ꯂꯩꯔꯅꯨꯁꯦ, ꯏꯁꯤꯡ ꯁꯣꯛꯅꯕ ꯇꯧꯁꯤ. ꯍꯣꯏ ꯍꯣꯏ ꯆꯣꯠꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯎꯇꯣꯡ ꯑꯗꯨ ꯇꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯇꯟꯖꯥꯁꯤꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯂꯥꯂꯣꯏ ꯅꯨꯄꯥ ꯈꯔꯅ ꯍꯤ ꯍꯣꯟꯗꯨꯅ ꯈꯨꯃꯟ ꯃꯆꯥ ꯃꯈꯣꯏꯅ ꯍꯤ ꯍꯣꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯍꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯣꯏꯔꯥꯡ ꯂꯥꯂꯣꯏ ꯑꯃꯅ ꯍꯥꯏ, ꯍꯩ ꯇꯝꯕ ꯈꯣꯏ, ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕꯅꯣ? ꯄꯥꯊꯧ, ꯏꯁꯤꯡ ꯁꯣꯛꯆꯔꯝꯕꯅꯤ. ꯅꯈꯣꯏꯗꯤ ꯌꯦꯡꯕꯗ ꯃꯣꯏꯔꯥꯡ ꯃꯆꯥ ꯃꯥꯟꯗꯦ. ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ? ꯀꯔꯤ ꯂꯝꯗꯒꯤꯔꯥ? ꯄꯥꯊꯧ, ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤꯅꯤ. ꯑꯦ, ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤ ꯃꯣꯏꯔꯥꯡ ꯇꯥꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤ? ꯋꯥꯍꯪꯁꯤꯗ ꯄꯤꯕꯥꯅ ꯈꯨꯝꯖꯩ. ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯅꯣꯡ ꯆꯨꯗꯕ ꯆꯍꯤ 52 ꯁꯨꯒꯗꯧꯔꯦ. ꯇꯨꯔꯦꯟ ꯃꯔꯤꯟ ꯄꯨꯝꯅꯃꯛ ꯇꯠꯈ꯭ꯔꯦ. ꯈꯨꯃꯟ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯦ, ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯗꯤ? ꯏꯁꯤꯡ ꯀꯛꯂꯥ ꯑꯃꯠꯇ ꯐꯪꯗꯕꯅ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯈꯧꯒꯪꯅꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯕꯅꯤ. ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯁꯣꯛꯄꯤꯌꯨ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯁꯣꯛꯄꯤꯌꯨ. ꯑꯩꯈꯣꯏꯁꯨ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯛꯇꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ. ꯀꯩꯕꯨꯜꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯑꯔꯣꯟꯕ ꯃꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯌꯥꯔꯧ ꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯒꯤ ꯑꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤ. ꯁꯣꯛꯆꯍꯧꯔꯣ ꯁꯣꯛꯆꯍꯧꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯗꯨ ꯍꯤ ꯍꯣꯟꯈꯤꯔꯝꯃꯤ. ꯄꯤꯕꯥ ꯈꯣꯏꯅ ꯍꯥꯏꯖꯍꯧꯏ, ꯀꯌꯥꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯃꯤꯑꯣꯏꯅꯣ. ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯦ. ꯃꯥꯒꯤ ꯁꯝꯗꯨ ꯃꯀꯣꯛꯇ ꯌꯥꯟꯗꯨꯅ ꯃꯈꯣꯏ ꯈꯨꯃꯟ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯄꯥꯡꯂꯛꯂꯦ. ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯗꯨ ꯃꯇꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯅ ꯈꯨꯃꯟ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯪ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯈꯨꯃꯟ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯝꯃꯤ. ꯁꯅꯔꯦꯝꯕꯤꯅ ꯄꯥꯎ ꯇꯝꯃꯤ. ꯍꯣꯏ ꯕꯦꯝꯃ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯜꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯀꯣ. ꯃꯥꯒꯤ ꯆꯥꯏꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯩꯅ ꯏꯁꯤꯡ ꯈꯔ ꯑꯩꯈꯣꯏ ꯃꯄꯥꯗꯒꯤ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯁꯣꯛꯄ ꯆꯠꯂꯨꯔꯦ. ꯑꯗꯨꯗ ꯃꯥꯅꯅꯦ ꯐꯠꯀ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯃꯄꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯄꯨꯟꯗꯣ ꯍꯦꯛꯇ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯤꯕꯅꯤ. ꯏꯇꯥ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯂꯥꯏꯗꯕꯤꯅꯤ. ꯃꯥ ꯇꯧ ꯉꯝꯕꯤꯅꯤ. ꯑꯩꯗꯤ ꯃꯥꯒ ꯃꯥꯏ ꯁꯨꯛꯆꯥꯅꯩ ꯆꯥꯟꯅꯗꯦ. ꯀꯩꯅꯣꯝꯅꯤꯀꯣ, ꯀꯤꯕꯨ ꯀꯤꯖꯩꯅꯦ.
ꯅꯪꯁꯨ ꯃꯈꯣꯏꯒ ꯈꯛ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯌꯨꯝꯗ ꯏꯁꯤꯡꯕꯨ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯔꯝ ꯇꯧꯒꯗꯣꯏꯅꯣ ꯃꯁꯤꯕꯣ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯃꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯕꯁꯤ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯋꯥꯕ ꯍꯥꯏꯕꯕꯨ ꯂꯣꯏꯔꯦ ꯏꯁꯤꯡ ꯐꯪꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯁꯤꯕ ꯌꯥꯎꯗꯧꯔꯤꯀꯣ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕꯗ ꯄꯥꯈꯪ ꯅꯨꯄꯥ ꯈꯔ ꯃꯣꯏꯔꯥꯡ ꯇꯥꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯒꯅꯤ ꯍꯥꯏꯌꯦ ꯍꯥ ꯃꯣꯏꯔꯥꯡ ꯇꯥꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯞꯅ ꯄꯥꯝꯕꯩ ꯑꯃ ꯂꯩꯇꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯇꯧꯁꯤ ꯍꯥꯏꯅ ꯑꯣꯏꯅ ꯍꯥꯏꯅꯔ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯂꯨꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯌꯧꯗꯨꯅ ꯂꯪ ꯂꯩꯔꯨꯔꯦ ꯇꯟꯖꯥꯁꯤꯗ ꯄꯤꯕ ꯁꯅꯔꯦꯝꯕꯤꯕꯨ ꯎꯔꯗꯨꯅ ꯃꯇꯥꯎꯁꯤꯡꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯍꯧꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯅꯔꯦꯝꯕꯤꯕꯨ ꯀꯧꯏ ꯁꯅꯔꯦꯝꯕꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯀꯨꯁꯨꯝꯁꯨ ꯌꯥꯎꯔꯤ ꯁꯅꯔꯦꯝꯕꯤꯅ ꯈꯨꯝꯃꯤ ꯏꯕꯨꯡ ꯏꯇꯥꯒ ꯈꯨꯃꯟ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯣꯛꯇ ꯌꯥꯜꯂꯤꯕ ꯁꯝꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨꯔꯣ ꯏꯁꯤꯡꯅꯤꯗ ꯃꯣꯏꯔꯥꯡ ꯇꯥꯅ ꯆꯠꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯁꯣꯛꯂꯨꯔꯤꯅꯤ ꯑꯗꯨꯛ ꯂꯥꯞꯅ ꯁꯤꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯥꯞꯅꯁꯨ ꯂꯥꯞꯅ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯐꯩꯗ ꯃꯤꯌꯥꯝ ꯂꯣꯏꯅ ꯋꯥꯅꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯁꯅꯔꯦꯝꯕꯤ ꯅꯣꯏꯒꯤꯗꯤ ꯏꯁꯤꯡ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯒꯤꯁꯤ ꯂꯧꯈꯤꯒꯦꯔꯥ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯂꯩꯔꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤꯁꯦ ꯎꯇꯣꯡ 8ꯅꯤ 3 ꯑꯃ ꯅꯣꯏꯗ ꯊꯝꯂꯝꯃꯒꯦ ꯅꯣꯏ ꯐꯥꯎꯕ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯏꯕꯣꯡ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯤꯅꯤ ꯁꯅꯔꯦꯝꯕꯤ ꯀꯨꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯗ ꯃꯤꯅ ꯄꯤꯔꯒꯦ ꯍꯥꯏꯔꯤꯀꯥꯟꯗ ꯁꯤꯗ ꯀꯣꯛ ꯂꯧꯔꯣ ꯀꯩꯅꯣ ꯏꯀꯥꯏꯊꯤꯕꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯃꯈꯣꯏ 3 ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯄꯅ ꯀꯨꯁꯨꯝꯗꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯕꯣꯡ ꯁꯅꯔꯦꯝꯕꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ ꯄꯤꯕꯥꯅ ꯁꯅꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯍꯜꯂꯤꯗꯀꯣ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯋꯥꯍꯟꯕꯗꯒꯤ ꯅꯪꯅꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯟꯕꯅ ꯍꯦꯜꯂꯤ ꯁꯅꯔꯦꯝꯕꯤ ꯑꯗꯨꯗꯤ ꯀꯔꯝꯅ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯐꯪꯖꯈ꯭ꯔꯦ ꯎꯅꯁꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯌꯦꯡꯗꯕ ꯌꯥꯗꯦ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯁꯅꯔꯦꯝꯕꯤꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ ꯏꯕꯣꯡ ꯎꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯎꯅꯕ ꯇꯣꯏꯅ ꯎꯅꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯟꯊꯍꯟꯈꯤꯕꯁꯨ ꯌꯥꯏ ꯃꯒꯨꯟ ꯍꯟꯊꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯟꯖꯕ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯣꯏꯅ ꯋꯥꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇꯦ ꯃꯥꯅꯤ ꯍꯥꯏꯅ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯏ ꯏꯕꯨꯡ ꯌꯨꯝꯗꯤ ꯌꯧꯔꯦ ꯍꯦꯛꯇ ꯆꯪꯂꯗꯧꯅꯤ ꯀꯩꯅꯣ ꯏꯀꯥꯏꯗ꯭ꯔꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯏꯀꯥꯏꯕꯤꯗꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯥꯅ ꯆꯪꯉꯤ ꯏꯁꯤꯡ ꯎꯇꯣꯡ 3 ꯑꯃ ꯄꯤꯔꯤ ꯎꯇꯣꯡ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯨꯟꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯨꯔꯦ ꯃꯗꯨ ꯂꯣꯏꯔꯒ ꯎꯇꯣꯡꯗꯨ ꯄꯤꯕꯗ ꯑꯃꯨꯛ ꯄꯤꯕꯥꯅ ꯍꯥꯏ ꯍꯪꯆꯤꯠꯁꯨ ꯃꯣꯏꯔꯥꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯅꯤ ꯑꯗꯨꯗꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯄꯨꯔꯛꯀꯦ ꯌꯥꯅꯤ ꯄꯨꯔꯥꯅꯣ ꯏꯃꯥꯁꯨ ꯂꯩꯔꯝꯗꯦ ꯏꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯆꯠꯂꯣ ꯀꯩꯅꯣ ꯑꯩꯗꯤ ꯅꯪꯒ ꯉꯥꯛ ꯂꯩꯈꯤꯅꯤ ꯀꯩꯅꯣ ꯑꯅꯝ ꯀꯟꯒꯅꯨꯕ ꯆꯠꯂꯣ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯣꯏꯕ ꯀꯥꯎꯔꯣꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯀꯣꯛꯇꯨꯗ ꯁꯝꯗꯨ ꯌꯥꯟꯗꯨꯅ ꯄꯤꯕꯥ ꯆꯠꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯄꯥꯕꯨ ꯃꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯖꯍꯧꯏ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯅꯥ ꯅꯤꯡꯊꯧ ꯌꯣꯠ ꯍꯤꯡꯕꯒꯤ ꯁꯅꯥ ꯃꯄꯥꯎꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯁꯟꯗꯣꯔꯛꯂꯝꯃꯤ ꯃꯍꯩꯅ ꯄꯪꯉꯥꯡꯇ ꯉꯥꯡꯅꯩ ꯂꯩꯃꯍꯜ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯄꯅꯤ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯇꯥꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯏꯆꯦ ꯑꯃꯨꯕꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯟꯕꯤ ꯃꯆꯦ ꯑꯃꯨꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯉꯤ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯪꯉꯤ ꯏꯆꯦ ꯑꯩꯒꯤꯁꯦ ꯀꯩꯊꯦꯜ ꯂꯥꯛꯄꯅꯤ ꯃꯤꯁꯤꯡꯅ ꯁꯤꯕꯣꯟ ꯅꯤꯡꯊꯧ ꯀꯥꯏꯅ ꯄꯜꯂꯒ ꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦꯕꯨ ꯈꯪꯕꯤꯕ꯭ꯔꯥ ꯂꯩꯃꯍꯜ ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯅꯦ ꯇꯥꯗꯦ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯑꯃꯨꯛꯇ ꯇꯝꯃꯨꯗꯅ ꯁꯨꯝꯗꯧꯕꯅꯤ ꯆꯍꯤ 12 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯣꯡꯅ ꯁꯨꯡꯆꯨ ꯆꯨꯗ꯭ꯔꯦꯗꯣ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯨꯅ ꯃꯤꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯋꯥꯅꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯋꯥꯁꯦ ꯃꯁꯤꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯃꯌꯦꯛ ꯑꯃꯨꯛꯇ ꯁꯦꯡꯉꯨ ꯀꯩꯗꯧꯕꯒꯦ ꯍꯣ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯌꯦ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ
ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯐꯥꯅꯕ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯏ ꯍꯥꯏ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯍꯥ ꯃꯤ ꯐꯥꯕ ꯃꯤꯗꯨ ꯐꯥꯗꯨꯅ ꯂꯥꯏꯗ ꯆꯕꯥꯟ ꯑꯣꯏꯅ ꯍꯤꯡꯅ ꯀꯠꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯎꯁꯦ ꯑꯔꯣꯟꯕ ꯃꯥꯜꯂꯤ ꯃꯍꯩ ꯄꯪꯍꯥꯏꯇ ꯍꯥꯏꯅꯩ ꯃꯈꯣꯏꯅ ꯐꯥꯒꯗꯣꯏꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯃꯍꯜ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯄꯥꯟ ꯂꯤꯄꯥꯟꯒ ꯊꯣꯛꯍꯟꯒꯅꯨꯀꯣ ꯐꯥꯕꯨ ꯐꯥꯈ꯭ꯔꯕ ꯑꯗꯨꯝ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯂꯩꯃꯍꯜ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ ꯏꯁ ꯂꯨꯔꯦꯗ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯒꯦ ꯄꯥꯎꯁꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇ ꯇꯝꯂꯨꯒꯦ ꯍꯣꯏ ꯅꯆꯥꯅꯨꯄꯤꯗꯨ ꯁꯦꯟꯅꯧꯀꯣ ꯑꯃꯨꯛ ꯁꯣꯏ ꯉꯥꯝꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯃꯤ ꯈꯔꯅ ꯄꯪꯍꯥꯏꯇ ꯍꯥꯏꯅꯔꯛꯄꯅꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯂꯩꯃꯍꯜ ꯇꯍꯥꯅ ꯆꯠꯄꯅ ꯃꯌꯨꯝ ꯌꯧꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯁꯅꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯅꯔꯦꯝꯕꯤ ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯃꯄꯥꯟꯅ ꯊꯣꯛꯂꯛꯏ ꯃꯃꯥꯕꯨ ꯎꯕꯗ ꯃꯥꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯦꯡ ꯋꯥꯟꯕꯅꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯋꯥꯜꯂꯛꯇ꯭ꯔꯕꯣ ꯍꯩ ꯆꯦꯡ ꯋꯥꯟꯕꯒ ꯂꯥꯏꯔꯤ ꯏꯃꯥꯅ ꯀꯩꯊꯦꯜꯗꯅꯦ ꯄꯥꯎ ꯑꯃ ꯇꯥꯔꯛꯏ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯐꯥꯅꯕ ꯅꯤꯡꯊꯧꯅ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯏꯀꯪ ꯊꯣꯛꯄꯁꯤꯗ ꯂꯥꯏꯗ ꯁꯔꯦꯟ ꯆꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅꯦ ꯃꯇꯝ ꯈꯔꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯏꯃꯥꯅ ꯄꯥꯎꯗꯨ ꯇꯥꯔꯛꯄꯗ ꯑꯣꯟꯅꯔꯝꯕ ꯑꯣꯏꯒꯅꯤꯗ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏꯔꯗꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯦꯜꯂꯣꯏꯗ꯭ꯔꯣ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯕꯨ ꯀꯔꯝꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯒꯅꯤ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯒꯗꯕꯅꯤꯀꯣ ꯅꯪ ꯆꯦꯡꯒ ꯑꯃꯠꯇ ꯋꯥꯜꯂꯛꯄ ꯅꯠꯇꯦ ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯑꯃꯨꯛ ꯆꯠꯇꯨꯅ ꯋꯥꯜꯂꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯔꯦꯝꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯀꯩ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯐꯥꯅꯕ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯦ ꯑꯣꯏꯊꯣꯛꯂꯣꯏꯗ ꯍꯌꯦꯡꯗꯤ ꯑꯩ ꯄꯥꯃꯨ ꯃꯍꯥꯛꯀ ꯎꯅꯕ ꯊꯣꯛꯀꯗꯣꯏꯅꯤ ꯏꯕꯨꯡ ꯄꯤꯕꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯏꯃꯥꯅꯒ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯂꯝꯂꯅꯤ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯗꯨꯃ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯁꯅꯔꯦꯝꯕꯤ ꯄꯥꯃꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯁꯅꯔꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯗ ꯃꯪ ꯑꯃ ꯃꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯕꯨꯗꯧ ꯂꯨꯈꯣꯏꯗꯨ ꯂꯥꯛꯂꯝꯃꯤ ꯁꯅꯔꯦꯝꯕꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯗꯧ ꯂꯨꯈꯣꯏꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯀꯨꯏꯔꯦ ꯁꯤꯈꯤꯕ ꯁꯅꯔꯦꯝꯕꯤ ꯅꯣꯡꯃꯇ ꯃꯍꯥꯛ ꯃꯗꯧꯒꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯤ ꯋꯥꯈꯜꯁꯨ ꯇꯧꯔꯨꯗꯦ ꯃꯗꯧꯕꯨ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯂꯨꯗꯦ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯕꯨꯗꯧꯅ ꯂꯥꯛꯂꯝꯃꯤ ꯂꯨꯈꯣꯏ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅ ꯎꯔꯤ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗꯨ ꯂꯦꯞꯇꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯁꯅꯔꯦꯝꯕꯤ ꯏꯗꯧꯒꯤ ꯁꯅꯔꯦꯝꯕꯤ ꯏꯗꯧ ꯂꯥꯛꯂꯤꯌꯦ ꯅꯪꯕꯨ ꯏꯗꯧꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯁꯅꯔꯦꯝꯕꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯃꯄꯨꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯏꯙꯧ ꯅꯪ ꯂꯥꯛꯏꯔꯣ ꯀꯩꯒꯤꯅꯣ ꯊꯣꯡꯒꯥꯜ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯏꯙꯧ ꯆꯪꯉꯛꯑꯣ ꯏꯙꯧꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯏꯁꯨ ꯑꯣꯏꯅ ꯁꯤꯗ ꯂꯥꯛꯑꯣ ꯏꯙꯧꯅꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯗꯣꯏꯅꯤ ꯍꯣꯏ ꯏꯙꯧ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯐꯤ ꯁꯥꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯨ ꯐꯠ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯊꯣꯛꯀꯦ ꯇꯧꯔꯤꯕꯗꯨꯕꯣ ꯍꯩ ꯃꯇꯝ ꯐꯠꯇꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯏꯃꯥ ꯊꯣꯡꯒꯥꯜ ꯐꯥꯎꯗꯅꯤ ꯊꯣꯡꯒꯥꯜ ꯐꯥꯎ ꯑꯣꯏꯁꯨ ꯊꯣꯛꯄ ꯌꯥꯗꯦ ꯅꯤꯡꯊꯧꯒꯤ ꯃꯤ ꯀꯌꯥꯅꯅꯦ ꯂꯣꯟꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯏꯙꯧ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ ꯏꯙꯧꯅ ꯑꯩ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥ ꯀꯅꯥꯒꯤ ꯅꯕꯨꯗꯧꯅ ꯂꯥꯛꯂꯤꯕꯕꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯙꯧꯅꯤ ꯀꯩꯅꯣ
ꯅꯪꯒꯤ ꯅꯗꯧꯗꯤ ꯅꯪꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯁꯤꯈ꯭ꯔꯕꯗꯨꯗꯤ ꯅꯪꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ. ꯍꯥ, ꯏꯙꯧ ꯁꯤꯈ꯭ꯔꯕ? ꯍꯣꯏꯅꯦ ꯏꯃꯥ, ꯑꯩꯈꯣꯏ ꯏꯙꯧ ꯁꯤꯈ꯭ꯔꯦꯀꯣ. ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯑꯩꯈꯣꯏ ꯏꯙꯧ ꯁꯥꯔꯒ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅ ꯀꯅꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯏ. ꯊꯣꯡꯒꯥꯜꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯙꯧꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯂꯩꯔꯝꯗ꯭ꯔꯦꯅꯦ. ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯀꯧꯔꯛꯈꯤꯕꯗꯨꯕꯨ. ꯃꯍꯥꯛ ꯃꯊꯟꯇ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯩ. ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏ, ꯌꯨꯝꯗ ꯂꯩꯔꯝꯃꯨ, ꯑꯩ ꯅꯅꯦꯇꯣꯝꯕꯤ ꯍꯣꯏꯗ ꯐꯠ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯁꯅꯔꯦꯝꯕꯤ ꯃꯁꯥꯗꯨ ꯏꯉꯛꯉꯛꯄ ꯑꯃ ꯐꯥꯎꯖꯩ. ꯇꯥꯟꯖꯥꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯇꯥꯔꯛꯏ. ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏ, ꯏꯙꯧꯒꯤ ꯂꯨꯕꯥꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨꯀꯣ. ꯑꯩꯒꯤ ꯂꯥꯏꯗꯤ ꯍꯥꯞꯐꯝ ꯑꯣꯏꯒꯦꯕ ꯀꯣ ꯏꯙꯧ, ꯑꯩꯉꯣꯟꯗ ꯄꯤꯌꯨꯀꯣ. ꯄꯤꯅꯤ, ꯏꯙꯧꯒꯤ ꯂꯨꯕꯥꯛꯁꯦ ꯏꯁꯨꯗ ꯄꯤꯗꯣꯏꯅꯤ. ꯑꯗꯨꯅꯦꯕ ꯏꯙꯧ. ꯑꯗꯨ ꯏꯙꯧ, ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯤ, ꯂꯤꯕꯤꯌꯣ. ꯍꯩꯃ ꯏꯙꯧꯗꯤ ꯄꯨꯡ ꯀꯥꯎꯔꯨꯔꯦꯗꯅ. ꯏꯁꯨꯒꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯀꯣ. ꯂꯤꯊꯣꯛꯁꯨ ꯉꯥꯏꯗꯅ ꯀꯔꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕꯅꯣ? ꯈꯪꯍꯧꯗꯅ ꯅꯣꯡ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯁꯤꯠꯁꯤꯜꯂꯛꯏ. ꯃꯁꯤꯗ ꯑꯉꯥꯡꯗꯨꯅ, ꯏꯙꯧ, ꯅꯣꯡ ꯆꯨꯔꯛꯇꯧꯔ ꯃꯥꯜꯂꯦ. ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕ ꯂꯨꯕꯥꯛ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯏ. ꯃꯥꯅ ꯍꯪꯉꯤ, ꯏꯙꯧ, ꯁꯤꯕꯨ ꯀꯩ ꯂꯥꯏꯔꯤꯛꯅꯣ? ꯁꯤꯕꯨꯔꯣ, ꯅꯣꯡꯒꯤ ꯂꯥꯏꯔꯤꯛꯅꯤꯗ. ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯅꯣꯡ ꯆꯨꯔꯝꯕꯗꯒꯤ ꯍꯥꯡꯍꯟꯅꯕ ꯂꯩꯋꯥꯁꯨ ꯌꯥꯎꯏ. ꯑꯗꯨꯒ ꯅꯣꯡ ꯁꯨꯡꯆꯨ ꯆꯨꯗ꯭ꯔꯕꯗ ꯆꯨꯔꯛꯅꯕ ꯂꯩꯋꯥꯁꯨ ꯌꯥꯎꯏ. ꯑꯣ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯙꯧꯀꯣ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ. ꯈꯥꯛꯄ ꯂꯥꯎꯕ ꯍꯦꯟꯒꯠꯂꯛꯏ. ꯃꯇꯥꯡꯁꯤꯗ ꯁꯅꯔꯦꯝꯕꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ. ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯍꯥꯛ. ꯀꯔꯤ ꯃꯪꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯈ꯭ꯔꯤꯕꯗꯨꯕꯣ? ꯏꯙꯧ, ꯑꯩꯒꯤ ꯏꯙꯧꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕ. ꯑꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯏꯙꯧꯗꯣ ꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤꯀꯣ. ꯏꯙꯧꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯉꯁꯤꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜꯅꯤ. ꯂꯩꯃꯍꯜ ꯀꯩꯊꯦꯜꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯅꯕ ꯊꯣꯛꯂꯛꯏ. ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ ꯀꯩꯊꯦꯜ ꯐꯥꯎ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯛꯂꯣꯏ, ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯅꯪ. ꯍꯣꯏ ꯏꯃꯥ. ꯂꯩꯃꯍꯜ ꯆꯠꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯁꯅꯔꯦꯝꯕꯤ ꯃꯥꯁꯨ ꯄꯥꯝꯃꯨ ꯃꯃꯥꯒ ꯎꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ. ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯏ. ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨ ꯊꯥꯁꯨ ꯊꯥꯖꯗꯦ. ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯃꯍꯥꯛꯇꯕꯨ ꯎꯖꯅꯤꯡꯕꯅꯤ. ꯃꯍꯥꯛꯇꯕꯨ ꯎꯖꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯥꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯆꯤꯡꯌꯥ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯄꯤꯕꯥꯒ ꯁꯅꯔꯦꯝꯕꯤꯒꯅ ꯅꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯁꯅꯔꯦꯝꯕꯤꯅ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯡ, ꯍꯧꯖꯤꯛ ꯑꯁꯦ ꯈꯨꯃꯟ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯗ ꯈꯔꯥꯏ ꯊꯣꯡꯒꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯛꯅꯗ꯭ꯔꯕꯅꯤ. ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯃꯈꯩ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯅꯤ. ꯅꯪꯅ ꯍꯥꯏꯁꯦ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯐꯥꯅꯤ ꯍꯥꯏꯕꯗꯨꯔꯣ? ꯍꯦꯔꯥ, ꯃꯊꯧꯅ ꯂꯩꯕ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯕꯨ ꯉꯝꯂꯕꯗꯤ ꯐꯥꯎꯅꯦ. ꯁꯅꯔꯦꯝꯕꯤ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯇ ꯁꯣꯛꯄꯗ ꯄꯤꯕꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ. ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ, ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ. ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ. ꯄꯤꯕꯥꯅ ꯍꯥꯏ, ꯁꯅꯔꯦꯝꯕꯤ, ꯑꯩꯅ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯈꯤ. ꯌꯥꯔꯅꯤꯗ, ꯅꯪ ꯑꯗꯨꯝ ꯆꯠꯆꯔꯣ, ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯀꯩꯒꯤꯅꯣ? ꯑꯩ ꯊꯤꯟꯕꯤꯒꯦ. ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ, ꯑꯩ ꯑꯗꯨꯝ ꯏꯊꯟꯇ ꯍꯟꯖꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯛꯏ. ꯄꯤꯕꯥꯁꯨ ꯃꯥꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ. ꯁꯅꯔꯦꯝꯕꯤ ꯅꯣꯛꯃꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯆꯠꯂꯤ. ꯇꯥꯟꯖꯥꯁꯤꯗ ꯁꯒꯣꯜ ꯑꯃꯈꯛ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯔꯛꯏ. ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯦꯠꯁꯤꯜꯂꯤ. ꯑꯗꯨꯅ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ. ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯊꯧꯆꯤꯜꯂꯤ. ꯑꯗꯨꯒ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯐꯠ ꯊꯥꯡꯒꯠꯂꯤ. ꯁꯅꯔꯦꯝꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ. ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ. ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯧꯅꯕ ꯍꯣꯠꯅꯩ. ꯁꯅꯔꯦꯝꯕꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨꯅ ꯀꯥꯎꯕꯗꯨ ꯍꯦꯃꯟꯕꯅ ꯃꯍꯥꯛ ꯃꯈꯥꯗ ꯁꯠ ꯇꯥꯈꯤ. ꯁꯒꯣꯜꯗꯨ ꯁꯠ ꯈꯥꯝꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯃꯈꯥꯗ ꯁꯠ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ. ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯅ ꯊꯥꯗꯣꯛꯄ ꯁꯛꯂꯣꯠꯄ ꯃꯤꯅꯤ. ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯗꯦ.
ꯅꯨꯄꯥꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯡꯂꯩ ꯌꯥꯡꯅ ꯄꯤꯕꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯍꯦꯛꯇ ꯐꯨꯕ ꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗ ꯐꯨꯅꯩ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯕꯥꯅ ꯁꯅꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯁꯅꯔꯦꯝꯕꯤ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯥ?" ꯇꯥꯅꯤꯡꯂꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ, "ꯁꯣꯛꯇꯦ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ, ꯂꯥꯛꯑꯣ, ꯅꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯜꯂꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯅꯔꯦꯝꯕꯤꯕꯨ ꯆꯤꯡꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯇꯨꯃꯤꯟꯅ ꯏꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ, ꯃꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯈꯜꯂꯨꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯂꯨꯕꯥꯛꯀꯤ ꯋꯥ, ꯃꯕꯨꯗꯧꯕꯨ ꯎꯔꯝꯈꯤꯕ ꯅꯣꯡꯖꯨ ꯂꯩꯔꯤꯛꯀꯤ ꯋꯥꯐꯝ, ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯕꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯗꯧꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯆꯪꯏ꯫ ꯊꯪꯃꯣꯏ ꯃꯉꯥꯜ ꯑꯗꯨꯗ ꯃꯜꯂꯕ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯩ꯫ ꯂꯨꯕꯥꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯂꯨꯕꯥꯛ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯃꯗꯧꯅ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯗꯧꯅ ꯍꯦꯛ ꯈꯣꯡꯂꯝꯕ ꯇꯧꯗ꯭ꯔꯤꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯗꯧ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯏ꯫ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯖꯨ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯥꯏꯖꯩ, "ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯒꯨꯜꯗꯨꯅꯤꯀꯣ ꯃꯇꯝꯗꯨꯗ ꯏꯙꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕꯗꯣ꯫ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯨꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯙꯧꯅ ꯇꯥꯛꯂꯝꯕꯗꯣ ꯃꯗꯨ ꯇꯧꯗꯨꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯦꯡꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯅꯣꯡ ꯆꯨꯍꯟꯅꯕ ꯂꯩꯋꯥ ꯍꯥꯏꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯐꯖꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦ, ꯂꯥꯏꯇꯤꯟꯒ ꯁꯥꯒꯣꯟꯅꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨꯃꯛ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯅꯔꯦꯝꯕꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯕ ꯃꯍꯥꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯨꯃꯟ ꯃꯤꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ, ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯩ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯗꯣꯜꯗꯨ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯉꯥꯛꯇꯅ ꯀꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯍꯥꯛꯅ ꯌꯥꯍꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯟꯁꯦ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡ ꯆꯨꯔꯛꯀꯗꯧꯔꯦ꯫ ꯅꯣꯡ ꯆꯨꯔꯣ, ꯅꯅꯤꯡꯇꯝꯅ ꯆꯨꯊꯔꯣ꯫ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦ, ꯅꯣꯡ ꯆꯨꯒꯗꯧꯔꯦ." ꯁꯅꯔꯦꯝꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ ꯏꯃꯥ?" "ꯅꯣꯡꯅꯅꯦ ꯄꯨꯡꯃꯝ ꯍꯧꯔꯦ, ꯅꯣꯡ ꯁꯣꯏꯗ ꯆꯨꯔꯛꯂꯒꯅꯤ." ꯁꯅꯔꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯇꯝꯅ ꯆꯦꯟꯊꯣꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯧꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯣꯡꯂꯤꯛ ꯈꯔ ꯈꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯅꯣꯡꯅ ꯋꯥ ꯋꯥ ꯆꯨꯔꯛꯂꯤ꯫ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯀꯌꯥ ꯏꯁꯤꯡ ꯇꯨꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯆꯨꯔꯛꯂꯕꯗ ꯈꯨꯃꯟ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫